ꯔꯦꯁꯃꯥ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯅꯨꯄꯤ ꯅꯠꯇꯦ. ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯒꯤ ꯃꯕꯨꯡꯅ ꯃꯥꯕꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯨꯕꯅ ꯃꯁꯥꯗ ꯅꯥꯄꯜ ꯌꯥꯎꯅ ꯍꯤꯡꯖꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤ ꯇꯣꯝꯊꯤꯜꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯇꯁꯦꯡꯅ ꯃꯥ ꯊꯃꯣꯏ ꯀꯥꯏꯈꯤꯕꯅꯤ. ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯁꯤꯟ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ. ꯃꯁꯥꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯔꯦꯁꯃꯥ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯔꯦ. ꯔꯦꯁꯃꯥ ꯀꯤꯆꯟꯗ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯗꯤ ꯆꯥꯛ ꯆꯥꯎꯔꯕꯣ? ꯏꯃꯥ ꯆꯥꯎꯔꯦ. ꯐꯔꯦ ꯐꯔꯦ, ꯏꯃꯧꯇꯅꯤ ꯑꯗꯨꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ. ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ. ꯀꯔꯤꯅꯣ ꯏꯃꯧꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ. ꯏꯃꯥ, ꯃꯦꯔꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ. ꯍꯦꯔꯥ, ꯀꯔꯤꯅꯣꯗ, ꯃꯥꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯅꯕꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯆꯥꯔꯤꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ, ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯏꯃꯥ, ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯒꯅꯨ. ꯀꯩꯗꯧꯅꯨꯡꯗ ꯃꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯣꯏ. ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯄꯅꯤ. ꯃꯥ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯒꯦ. ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯋꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯅꯆꯥ ꯕꯦꯕꯥꯔ ꯈꯔ ꯀꯥꯏꯖꯈ꯭ꯔꯦ, ꯁꯥꯎꯋꯗꯦ. ꯑꯁꯨꯝꯅ ꯔꯦꯁꯃꯥ ꯆꯠꯈ꯭ꯔꯦ. ꯀꯔꯤ? ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗ꯭ꯔꯥ? ꯅꯪ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯅ. ꯑꯩ ꯆꯥꯛꯈ꯭ꯔꯦꯗ. ꯃꯁꯤ ꯄꯨꯝꯕꯁꯦ ꯇꯧꯉꯝꯕꯤ ꯅꯪꯅꯅꯤꯀꯣ. ꯍꯦꯔꯥ, ꯅꯨꯄꯤꯕꯨ ꯅꯊꯟꯗꯔꯣ? ꯑꯩꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯂꯩ. ꯊꯥꯅꯤꯜ ꯁ꯭ꯇꯦꯁꯟ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ. ꯊꯥꯅꯤꯜ ꯀꯅꯥꯅꯣ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯀꯣꯜ ꯑꯗꯨ ꯇꯠꯈ꯭ꯔꯦ. ꯔꯤꯡꯗꯨ ꯑꯃꯨꯛꯀꯁꯨ ꯈꯤꯡꯂꯛꯏ. ꯊꯥꯅꯤꯜ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ. ꯄꯟꯊꯗ ꯀꯣꯜ ꯑꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ. ꯄꯨꯡ 2ꯗ ꯀꯣꯝꯕꯤꯔꯩ ꯒꯥꯔꯗꯦꯟꯗ ꯂꯥꯛꯑꯣ ꯌꯥꯒꯗ꯭ꯔꯥ? ꯄꯨꯡ 2? ꯌꯥꯒꯅꯤꯌꯦ. ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩ ꯊꯝꯃꯒꯦ. ꯍꯣꯏ, ꯑꯗꯣ ꯊꯝꯈ꯭ꯔꯦꯅꯦ. ꯑꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯑꯩꯅ ꯈꯜꯂꯦꯕ ꯉꯁꯤꯗꯤ ꯃꯪꯒꯁꯦ ꯅꯨꯡꯉꯥꯏꯅ. ꯀꯥꯟꯅꯗꯦ. ꯄꯨꯡ 1:30 ꯇꯥꯔꯦ. ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯂꯥ. ꯀꯨꯏꯅ ꯎꯅꯤꯡꯅ ꯉꯥꯏꯖꯔꯛꯄ ꯁꯛꯇꯝ ꯑꯃꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄꯗ ꯀꯔꯝꯅ ꯍꯔꯥꯎꯔꯣꯏ? ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯊꯤꯟ ꯍꯥꯟꯅ ꯀꯣꯝꯕꯤꯔꯩ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯉꯥꯏꯔꯒ ꯂꯩ. ꯄꯨꯡ 2 ꯇꯥꯕꯗ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯆꯪꯂꯛꯏ. ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯂꯦꯝꯈ꯭ꯔꯦ ꯔꯦꯁꯃꯥꯗꯨ. ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯥꯝꯂꯦꯁ ꯀ꯭ꯔꯣꯐ ꯇꯣꯞ ꯑꯃꯒ ꯇꯟꯗꯟ ꯃꯆꯨꯒꯤ ꯃꯄꯥꯟ ꯑꯉꯥꯡꯕꯅ ꯍꯛꯄ ꯃꯨꯀꯥ ꯐꯅꯦꯛ ꯑꯗꯨꯒ ꯃꯁꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯗ ꯂꯦꯡꯕꯥꯟ ꯐꯥꯎꯕꯗꯪ ꯊꯥꯗꯔꯒ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯃꯣꯡꯍꯥꯗ ꯆꯪꯂꯛꯏ. ꯊꯥꯅꯤꯜ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯔꯦꯁꯃꯥ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯗꯨꯅ, ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦ ꯈꯪꯅ, ꯍꯥꯎ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯍꯣꯏ, ꯆꯪꯉꯁꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ. ꯌꯥꯝꯅ ꯐꯖꯊꯣꯛꯑꯝꯃꯦꯅ. ꯏꯁ, ꯀꯥꯏꯗꯩꯅꯣꯗ, ꯅꯪꯗꯤ ꯍꯥꯟꯅꯒꯤ ꯐꯖꯕꯗ ꯍꯜꯂꯝꯗꯦ. ꯏꯁ, ꯑꯗꯣ ꯀꯩ ꯆꯥꯁꯤꯒꯦ? ꯌꯥꯅꯤ, ꯑꯩ ꯑꯣꯏꯅ ꯂꯩꯒꯦ. ꯌꯥꯗꯦ, ꯑꯩꯅ ꯀꯧꯕꯅꯤꯅ ꯑꯩꯅ ꯀꯣꯡꯗꯧꯅꯤ. ꯑꯗꯨꯗꯤ ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯑꯁꯦ. ꯍꯣꯏ. ꯀꯣꯐꯤꯁꯨ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ. ꯔꯦꯁꯃꯥ ꯇꯞꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯑꯒ ꯋꯥꯏꯔꯛꯏ. ꯊꯥꯅꯤꯜ, ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯁꯦ ꯑꯇꯩ ꯀꯩꯒꯤꯁꯨ ꯅꯠꯇꯦ. ꯊꯥꯅꯤꯜ, ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ. ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯕꯨ ꯂꯥꯏꯔꯕꯅꯤ ꯍꯥꯏꯅ ꯃꯤꯔꯥꯏꯔꯨꯕ. ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯉꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕ ꯈꯛ ꯌꯥꯔꯣꯏ. ꯊꯥꯅꯤꯜ, ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯍꯣꯡꯂꯕ꯭ꯔꯥ? ꯔꯦꯁꯃꯥ, ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯔꯦꯁꯃꯥ, ꯅꯪ ꯉꯁꯤꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯣ?
ꯔꯦꯁꯃꯥ ꯊꯥꯅꯤꯜꯕꯨ ꯀꯣꯟꯁꯤꯜꯂꯗꯨꯅ ꯊꯥꯅꯤꯜ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯥꯅꯤꯜ ꯔꯦꯁꯃꯥꯕꯨ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯔꯦꯁꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯇꯥꯅꯤꯡꯅ ꯉꯥꯏꯖꯔꯛꯄ ꯋꯥꯍꯩ ꯑꯃ ꯇꯥꯕ ꯐꯪꯉꯦ ꯔꯦꯁꯃꯥ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯒꯤꯇꯥ ꯁꯥꯎꯅ ꯀꯦꯊꯕꯤ ꯈꯣꯏꯗ ꯂꯥꯛꯂꯒ ꯉꯥꯡꯂꯝꯃꯤ ꯍꯩ ꯀꯦꯊꯕꯤ ꯌꯥꯏꯆꯟꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯦꯊꯕꯤ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯏꯃꯥ ꯀꯩꯗꯧꯕꯤꯕ ꯌꯥꯎꯔꯒꯦ ꯑꯗꯨ ꯐꯤꯡꯅ ꯂꯥꯛꯂꯤꯕꯗꯣ ꯍꯩ ꯏꯕꯨꯡꯉꯣꯗꯤ ꯏꯃꯥ ꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯌꯦ ꯍꯩ ꯑꯩꯒꯤꯁꯨ ꯃꯤ ꯋꯥꯠꯇꯦꯅꯦ ꯅꯆꯟꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯊꯥꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯄꯒꯤ ꯃꯔꯤꯗꯣ ꯇꯠꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯃꯥ ꯅꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯆꯟꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯣ ꯃꯥ ꯂꯥꯛꯑꯒ ꯍꯪꯉꯨ ꯑꯩ ꯆꯠꯂꯦ ꯍꯩ ꯅꯃꯥꯡꯗ ꯏꯆꯥꯅꯨꯄꯥꯗꯣ ꯆꯥꯎꯅ ꯍꯣꯡꯒꯦ ꯒꯤꯇꯥ ꯆꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯔꯦꯁꯃꯥ ꯃꯣꯃꯟ ꯅꯣꯛꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗ ꯌꯥꯏꯆꯤꯟꯕꯒ ꯃꯅꯝꯃꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯅꯪ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯇꯥꯃꯣ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯇꯥꯃꯣ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯦꯅ ꯍꯥꯏꯔꯨꯏꯌꯦ ꯌꯥꯏꯆꯦꯟꯕ ꯆꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯒꯣꯜꯂꯒ ꯀꯩꯒꯤ ꯅꯪꯁꯦ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯉꯁꯤ ꯅꯕꯨꯡ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯤꯕ ꯇꯥꯃꯣ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯇꯥꯜꯂꯒ ꯐꯪꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯆꯟꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯟꯅꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯅꯦꯝ ꯃꯀꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ ꯑꯗꯨ ꯅꯠꯇꯕ꯭ꯔꯥ ꯁꯦꯜ ꯐꯅꯌꯥꯝ ꯄꯥꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯇꯥꯃꯣ ꯅꯆꯜꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ ꯅꯆꯜ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯆꯔꯒꯦ ꯑꯩꯒꯤꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯩꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯌꯥꯏꯆꯦꯟꯕ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯦꯊꯕꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯆꯔꯝꯕ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯃꯥꯅ ꯈꯦꯠꯅꯕ ꯊꯝꯂꯨꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯊꯟꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯔꯤ ꯍꯜꯂꯣ ꯁꯥꯔ ꯇꯥꯏ ꯁꯥꯔ ꯃꯤꯁꯇꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯖꯔꯦ ꯑꯣ ꯒꯨꯗ ꯑꯗꯣ ꯁꯥꯔ ꯃꯥꯁꯦ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ ꯃꯗꯨ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯁꯥꯔ ꯇꯣꯝꯊꯤꯟ ꯀꯣꯜ ꯑꯗꯨ ꯊꯝꯕꯒ ꯃꯈꯥꯗ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯈꯣ ꯄꯥꯕꯨꯡ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯑꯩ ꯈꯔ ꯊꯨꯔꯦ ꯍꯣꯏ ꯅꯪꯒꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯄꯥ ꯌꯥꯎꯒꯦ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯂꯞ ꯂꯥꯛꯂꯝꯃꯤ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯕ꯭ꯂꯕ ꯑꯃꯈꯛ ꯊꯥꯜꯂꯤ ꯀꯥ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡꯅ ꯂꯣꯏꯔꯦ ꯇꯞꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯣꯝꯊꯤꯟ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯑꯒ ꯅꯪ ꯇꯁꯦꯡꯅ ꯈꯨꯝꯃꯨ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯁꯥꯔ ꯑꯩ ꯈꯪꯗꯦ ꯅꯪ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯔꯔꯣꯏ ꯁꯥꯔ ꯑꯩꯗꯤ ꯑꯁꯦꯡꯕ ꯈꯪꯖꯗꯕꯅꯦ ꯀꯔꯤ ꯅꯪ ꯈꯪꯗꯕꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯤꯁꯇꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯁꯥꯔ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯊꯣꯏꯕ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯜꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯍꯤꯡꯅꯕꯗꯤ ꯁꯠ ꯍꯥꯏꯔꯣ ꯁꯥꯔ ꯑꯩ ꯈꯪꯗꯦ ꯇꯣꯝꯊꯤꯟ ꯆꯥꯎꯅ ꯃꯄꯥꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯥꯞꯁꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯇꯣꯝꯊꯤꯟ ꯑꯃꯨꯛꯀꯁꯨ ꯑꯃꯗꯨꯗ ꯀꯥꯞꯀꯦ ꯇꯧꯏ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯔꯦꯛꯁꯟꯒ ꯃꯄꯥ ꯀꯨꯕꯦꯔꯒꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯄꯤꯗꯨꯅ
ꯅꯪꯕꯨ ꯍꯥꯠꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯁꯥꯃꯛꯅ ꯁꯔꯕꯨ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕꯅꯤ꯫ ꯔꯟꯕꯤꯔ ꯇꯞꯅ, ꯑꯗꯨ ꯉꯁꯥꯏꯅ ꯐꯖꯅ ꯏꯟꯊꯤꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯅꯁꯥꯗꯣ ꯋꯥꯖꯔꯤꯗꯣ? ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯔꯅꯤ꯫ ꯁꯔ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯔꯟꯕꯤꯔ ꯌꯥꯝꯅ ꯁꯥꯎꯅ, ꯑꯩꯒꯤ ꯏꯆꯥꯗ ꯀꯅꯥꯃꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯏꯆꯥꯒꯤꯗꯤ ꯃꯄꯥ ꯑꯩ ꯂꯩ꯫ ꯍꯣꯏ, ꯅꯣꯏ ꯀꯅꯥꯅꯣ ꯁꯤꯁꯦ ꯄꯨꯊꯣꯛꯀꯣ꯫ ꯅꯨꯄꯥ ꯈꯔꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯊꯣꯛꯈꯤ꯫ ꯄꯥꯕꯨꯡ, ꯁꯔ, ꯁꯦ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯅꯨꯄꯥ ꯑꯃꯅ ꯇꯧꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯁꯤꯕꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯇꯤꯚꯤꯗ ꯋꯥꯏ ꯆꯥꯏꯔꯦ꯫ ꯔꯦꯛꯁꯟ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯀꯨꯕꯦꯔꯁꯨ ꯑꯃꯅꯤ꯫ ꯄꯥꯕꯨꯡ, ꯇꯣꯝꯕꯒꯤ ꯃꯤꯁꯤꯁꯦ ꯑꯩꯗꯤ ꯆꯤꯡꯅꯩ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯣꯏ꯫ ꯏꯄꯥꯁꯨ ꯆꯤꯡꯅꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯣꯏꯅ ꯂꯣꯏꯅ ꯈꯪꯂꯝꯃꯅꯤ꯫ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨꯝ ꯈꯟꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ꯫ ꯐꯠꯇꯕꯒꯤꯗꯤ ꯃꯤ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯅꯣꯡꯃꯗꯤ ꯃꯥꯅ ꯇꯧꯖꯔꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯛꯀꯅꯤ꯫ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯔꯦꯁꯃꯥꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯆꯦꯠꯁꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯖꯣꯜꯒ ꯃꯔꯤꯊꯣꯏꯕꯒꯅ ꯇꯣꯝꯊꯤꯟꯕꯨ ꯅꯝꯗꯅ ꯃꯦꯔꯤꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯍꯨꯝꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯖꯣꯟ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯃꯅꯤꯊꯣꯏꯕꯒ ꯇꯣꯝꯊꯤꯟꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯪꯂꯒ ꯂꯩ꯫ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯗꯨꯅ ꯇꯧꯔꯤꯗꯨꯅ? ꯃꯅꯦ, ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯑꯁ, ꯈꯪꯉꯦ ꯁꯣꯅꯣꯁꯤꯗꯤ꯫ ꯈꯪꯗ꯭ꯔꯦ, ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯒ ꯀꯩꯅꯣꯕ ꯅꯕꯥꯅꯤꯅ ꯁꯥꯗꯨꯗꯧꯅ ꯃꯪꯂꯒ ꯂꯩꯗꯣ? ꯑꯁ, ꯌꯥꯔꯦ꯫ ꯇꯣꯝꯊꯤꯟ, ꯅꯪꯒꯤ ꯁꯛꯇꯥꯗꯨꯗꯅꯦ ꯃꯦꯔꯤꯅ ꯌꯥꯔꯛꯀꯗꯧꯒ ꯃꯥꯟꯗ꯭ꯔꯦ꯫ ꯀꯥꯏꯗꯩ ꯅꯌꯥ ꯏꯪꯀꯪ ꯀꯪꯁꯤꯟꯈ꯭ꯔꯦ ꯆꯨꯝ ꯃꯥꯜꯂꯦ꯫ ꯚꯥꯏ, ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯂꯦꯞꯄꯣꯕ꯫ ꯑꯩ ꯃꯥ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ? ꯑꯣ, ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ꯫ ꯃꯦꯔꯤ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯈꯪꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯩ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩ ꯇꯧꯒꯦ꯫ ꯑꯦ, ꯁꯣꯏꯔꯦ꯫ ꯃꯥꯅ ꯁꯤꯌꯨ ꯍꯥꯏꯔꯒ ꯁꯤꯕꯗꯤ ꯌꯥꯗꯦꯀꯣ? ꯏꯁ꯫ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ ꯇꯣꯝꯊꯤꯟ꯫ ꯁꯨꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯏꯆꯝ ꯆꯝꯅ ꯃꯣꯡꯍꯥꯗ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯌꯦꯡꯖꯔꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ, ꯗꯥ ꯖꯣꯟ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝ ꯎꯕꯗ ꯃꯦꯗꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯔꯤꯗꯤ ꯃꯃꯤꯠꯇꯣ ꯍꯪꯀꯠꯅ ꯌꯦꯡꯗꯦ꯫ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯋꯥꯁꯦ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯖꯣꯟ ꯃꯦꯗꯥꯗ ꯃꯤꯠꯆꯤ ꯈꯠꯂꯒ ꯃꯈꯣꯏ ꯑꯅꯤ ꯅꯥꯀꯟ ꯑꯃꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯊꯣꯏꯕꯁꯨ ꯅꯥꯀꯟ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯀꯩꯁꯨ ꯍꯥꯏꯗ ꯃꯦꯔꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯦꯔꯤ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯃꯦꯔꯤ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯣꯝꯊꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯔꯤ, ꯅꯪ ꯀꯩꯁꯨ ꯈꯨꯝꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯅꯪꯕꯨ ꯌꯥꯔꯣꯕ? ꯃꯦꯔꯤ, ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯃꯦꯔꯤ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯒꯤꯇꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯩ, ꯇꯧꯉꯝꯕꯤ, ꯂꯥꯏꯔꯁꯨꯗꯅꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ꯫ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯁꯤꯅ ꯐꯃꯨꯡ ꯃꯊꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯒ ꯍꯥꯠꯂꯣ, ꯃꯃꯥ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ꯫ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯈꯪꯉꯣ, ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯡꯗ ꯅꯁꯛꯇꯣ
ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯠꯂꯛꯀꯅꯣ ꯇꯁꯦꯡꯅ ꯃꯦꯔꯤ ꯃꯁꯥ ꯑꯗꯨ ꯃꯤꯄꯥꯏꯕ ꯐꯥꯎꯖꯩ ꯉꯁꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯇꯥ ꯃꯦꯗꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯃꯦꯔꯤ ꯍꯥꯏꯌꯣ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯃꯦꯔꯤ ꯇꯞꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯗꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯅꯪ ꯑꯩꯒꯤ ꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯛꯀꯅꯨ ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯃꯥꯅꯦ ꯑꯩ ꯑꯉꯥꯎꯕꯅꯤ ꯃꯦꯔꯤ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯨ ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ ꯇꯣꯝꯊꯤꯟ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯍꯩꯃꯥ ꯃꯦꯔꯤꯁꯦ ꯆꯦꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯟꯅꯒꯦ ꯇꯧꯏ ꯖꯣꯟꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯏ ꯉꯥꯏꯈꯣꯕ ꯀꯩꯅꯣ ꯃꯦꯔꯤꯁꯦ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁ ꯆꯦꯟꯈ꯭ꯔꯁꯅꯨꯕ ꯃꯥ ꯀꯩꯁꯨ ꯃꯥꯡꯂꯣꯏꯕ ꯅꯪ ꯉꯁꯤ ꯑꯩꯅ ꯆꯦꯜꯂꯗꯣꯏꯅꯦ ꯃꯤ ꯑꯩꯈꯣꯏ ꯃꯥꯗ ꯅꯪ ꯆꯦꯜꯂꯛꯑꯅꯤꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯁ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯅꯪ ꯑꯁꯤ ꯃꯦꯔꯤꯁꯦ ꯀꯩꯗꯧꯔꯝꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤ ꯋꯥꯊꯤ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯌꯣꯡ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯒꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯊꯣꯏꯕꯗ ꯂꯥꯎꯔꯛꯏ ꯚꯥꯏ ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯃꯅꯤ ꯊꯣꯏꯕ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁ ꯚꯥꯏ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ ꯚꯥꯏ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯦ ꯖꯣꯟ ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯏ ꯑꯩꯈꯣꯏꯗꯤ ꯆꯠꯂꯝꯃꯒꯦ ꯆꯠꯂꯣ ꯍꯩꯌꯣ ꯅꯪ ꯀꯔꯟ ꯇꯧꯅꯕꯅꯦ ꯊꯥꯗꯣꯛ ꯍꯥꯏꯕ ꯑꯩ ꯈꯨꯠꯁꯤ ꯑꯩꯗꯤ ꯊꯥꯗꯣꯛꯑꯔꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯗꯧꯅꯤ ꯅꯪꯁꯨ ꯅꯣꯏ ꯃꯥꯅ ꯉꯥꯡꯉꯤꯗꯨꯗꯤ ꯅꯪ ꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯉꯤꯗꯨꯗꯤ ꯁꯨꯝ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯦ ꯉꯁꯤꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯀꯩ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯅꯦ ꯉꯁꯤ ꯐꯖꯅ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦꯗꯣ ꯂꯣꯏꯅ ꯌꯦꯡꯉ ꯂꯥꯛꯑꯕꯅꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯊꯕꯥꯜꯁꯨ ꯐꯩ ꯑꯗꯨꯅ ꯉꯁꯤ ꯆꯦꯜꯍꯧꯔꯁꯦꯕ ꯅꯨꯃꯤꯠ ꯐꯕ ꯊꯕꯥꯜ ꯐꯕꯗ ꯆꯦꯟꯕꯁꯦ ꯏꯆꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯅꯦꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯕ ꯁꯦꯛꯄꯤꯌꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯐꯔꯦꯁꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯖꯣꯟ ꯃꯦꯗꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯏ ꯃꯦꯗꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯤꯕꯨ ꯉꯁꯤ ꯆꯦꯜꯂꯗꯣꯏꯔꯣ ꯑꯩꯈꯣꯏ ꯃꯥꯅꯕꯨꯗꯤ ꯑꯩꯁꯦ ꯆꯦꯟꯈ꯭ꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯩꯕꯨ ꯆꯦꯜꯂꯁꯤꯔꯅꯦ ꯑꯗꯨ ꯃꯦꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕꯅꯦ ꯑꯁ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯩꯁꯨ ꯏꯋꯥꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯕ꯭ꯔꯥ ꯆꯦꯜꯂꯒꯦꯗꯦ ꯍꯩ ꯌꯣꯡ ꯁꯛꯊꯤꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯗꯨꯅꯦꯕ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯏꯁ ꯀꯗꯔꯗꯤ ꯃꯄꯤꯒ ꯇꯥꯁꯤꯟꯅꯔꯦꯗꯅ ꯇꯥꯁꯤꯟꯅꯕ ꯅꯠꯇꯦꯉꯣ ꯀꯞꯁꯤꯟꯅꯕꯅꯦ ꯑꯁꯨꯝꯅ ꯖꯣꯟꯅ ꯅꯝꯗꯅ ꯃꯦꯗꯥꯕꯨ ꯆꯦꯟꯈ꯭ꯔꯦ